Manipur Top Channel-dagi video amta update tawjage ngasi fongbasi fongda October-gi tang 12da Assam-da angang anidagi henna pokpasingda langaki thabak piraroi. January-gi ama ing 2018dagi Assam-da angang anidagi henna pokpa miyoisingda Assam government-ki thabak piroi tawre. Hiram asida Assam-gi cabinet na hokkiba ningthokaba numitta warep ama laukhrai. Mifam aduda laukiba atoppa yamna maru oiba warep amana anauba land policy ayaba pikhibani. Anauba land policy asigi makhada lam leijadaba yelhomi singda lau uba yaba amadi bidya ahum amadi yum sanba bidya tangkai ama pigadauri. Sairol amagi matung inna apikpa imungi mawongi matung inna January ama 2021 dagiti angang anidagi hena pokpa miyoi singdi government ki thabakkidamak khanararoi. September 2017 da Assam Assembly na Police and Women Empowerment Policy pass tawki. Policy asida angang anikak pokpa miyoising tana government ki thabak tawba yagani amadi hauzik thabak tawribasingnasu angang ani pokpagi chatnabi ngakna satkadabani haiba wafam yawi. Anauba land policy asigi matung inna lam leijadaba yelhomi singda lam bidya ahum amadi leinaba yum sanaba bidya tangkai ama pigadauri. Adubu lamsing asi sahi taraga manga faubadi yonthok yonsin tawbadi yaroi haina Chief Minister gi office ki sairol aduna fongdokli. Cabinet ki mifam aduda bus barasu sada kuntraga manga hingatna ba warep su laukhi hairi. Makhataba pawngamina